Kuki Narco terrorist Singna Lamdam Asigi Yelhoumee Singda Chatharakliba Meehat Meepun ki Thabak ASIDA India LEINGAK SOUGATTUNA ADUM LEIBAGI MAWONGDA LAKPADI UFO na TUMINNA LEITHOKPA NGAMLOI EIKHOI NGAMKHEI CHINGNARAKLIBA ADUGI MAYOKTA UFO na CHAP LEPKANI HAINA Universal Friendship Organization UFO gi MAKEIDAGI PENDABA PHONGDORAKLI Langtabal Kunjada Leiba UFO gi headquarter da pangthokiba paugi mifam amada organization asigi Secretary General Y Maira ba angom na haikibada kumjali singaniga kulhumdoi gi megi tarik ahum degi hauna kuki terrorist Singna Lamdam Asida makogi separate administration amadi separate land ama tanna bagi damak Universal Declaration of Human Rights Act ki article 3 4 amadi 5 pu violate toroktuna chamjaraba micham miyam kaya ama hat pahurakli maru aina chahi yamlaba nupi hanubi ama bu makoina hingna mai thakiba jiribam da angang ahum yauna punna miyoi taruk tamthina hatpikiba hemjet amadi linthoi ngan bi haidiba angang ani asibu makoina kudum chalaba matung tamthina hatkibata natana ngasi ma aikoi gi yelho furup ama oidiba tangkol ichil inong singda fawwa makoina Meehat Meepun gi Thabak sing Chatharakliba loinana kuki terrorist singna maitei khakta da natana Lamdam Asigi yelho furup singda atamnana lan tawduna makoi gi lamkhopchina naknaba hotnarakliba si UFO na yengduna leithokpa ngamde makoina Central Force singi manak nakna bunker sajenduna tampaki lamda attack torokpa ngamba haibasi India lengak na kuki terrorist sing asi saugatli haina longdaba ngamloi makoina Chatharakliba terrorism gi thabak asida India lengak su yaurabra haibasi su UFO na haidaba ngamloi asigumba thawong sing asi leptana Chatharakpa tarabadi gelho furup singna pendabagi pankhei wangmalan khiduna lamdam asida hena tangdu leita daba phibam ama oirakpa su yai maramaduna suda leiba kuki militant sing asi logi matung ina deport tohangadabani loinana state lengak amadi India lengak na thuba matamda terrorism gi thabaksi lefan biu haibasi UFO gi dimani amadi chathok chasin yadana leidiba national highway sing asi hangdok piduna free oina chathok chasin yanana ba lengak na hotna gadabani maruoina lamdam asidagi mito masak khangdok na bagi damak NRC chatna halu haiba miyam gi demand asimasu lengak ngasina thabak oina paikhat na ba hotna gadabani haiki mahakna makha taraduna lamdam asigi chingamadi tam ani asi mamangai dagi nungsi sanana hingmina duna lakibani adubu handak makoina chingi lamda sing asi ningthogi makhada leiramde haikiba adu makoigi manglangi wafamni haidaba ngamloi haidaba ching amadi tampaki leiminaramba mari asigi achumba document sing loina leiribani masigumba ka henba thabak kaya ama kuki singa Chatharaklaba fawbada India lengha ngatumina yengduna leiba manba sina takpadi divide and rule policy sanaduna manipuri si thugaina ba hotnarabra haibasi chingna da sungamde maramaduna miya masina khangba ngamlaktabadagi akanba firep kaya lawrakpada UFO na su saugatpa tabani aikhoi gi ngamkhei da singnarakpa matamda UFO na chapchaba thengana ba pangal leiri haina su mahakna phongdoki amaromda UFO gi publicity secretary Tongbram wanglen na haikibada lamdam asida kuki narco terrorist singna mitam yam hatpagi thabak sing lepa leitana Chatharakliba si India lengak na kudakta lefanduna makoi singa si terrorist ni haina lauthokadabani maruina UFO haiba organization asidi lan leitaba malem amasemba inat ki oiba chatna kanglon sing yokhatuna marik chumba maitai pak ama oihanabagi damak leibani adubu haujik oirakliba leibaki phiba masida UFO na khangbagi pangan hendoraklabadi miyamga loinana India lengaktigi aikhoigi hana leizaramba maning tamba maitai leibak adu oizerege haiba demand asi talakloi hainingai leite maramaduna mairik pidegi maijabi onringaida India lengakna lamdam asigi miyamgi ihul khangna thabak tawgadabani maruoina toronglawbida thokiba thodokta angangani leikidaba TM kasomda ambush toroktuna tangkul ani hatkibigi thodok amadi CRPF na kapthorakpa nongmai maruna panbadagi leikidaba micham ahumgi achumma wayal sing athuguma tamda phanghangadabani haiba wafam sing phongdoki narco terrorist sing ja masi akoi India government na thangai sing na makoi ji terrorist ni haibisi ma akoi lokthoppiu kaigino haiba kanda makoi ji terrorist amagumna akoi gi thabak thorom sing makoi manipur sida sumaina Chatharakpa si akoi maitai macha moina amasung maitai lebak sida leiruba akoi prajamiya na masi thangai sing na yaningde aduga mathang dai akoi haijaning bidi hojik chathariba thawong asi masi akoi gi maitai gi leiba praja sing sida koigi yamna chawba adugumlaba lan ama laknanabagi koi India government na masi akoi invite tawbani na koi masi khangani karigi damakta haba kanda manipur siju akoi huji ki oina koi India gi manung channa leiba adugumlaba state ama oina leiribani na India government na su koi manipur da magi matik chawa koi yangsimam thokpa magi thabak thorom singdo pangthok piwi mahutta koi kuki narco terrorist sing sida mateng pangsingduna akoi gi maitai praja sing nupi angang sing da koi otnaiba
ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯐꯤꯜꯗ ꯑꯦꯅꯤ ꯑꯩꯈꯣꯏ ꯍꯤꯔꯝꯗ ꯀꯔꯤꯒꯨꯝꯕ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯑꯣꯐꯣꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁ꯭ꯇꯦꯟ ꯇꯧꯗꯨꯅ ꯂꯩꯖꯒꯅꯤ ꯏꯑꯣꯐꯣꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯋꯥꯔꯜꯂꯦꯁ ꯋꯥꯔꯜ ꯑꯃ ꯑꯩꯈꯣꯏ ꯂꯥꯟ ꯂꯩꯇꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯕ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯏꯅꯥꯠꯄꯨ ꯌꯣꯛꯈꯠꯆꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯃꯥꯡꯂꯨꯔꯕ ꯊꯛꯁꯤ ꯈꯥꯁꯤ ꯁꯤꯒꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯆꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯁꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯄꯤꯁ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯕ ꯇꯥꯡꯀꯛ ꯑꯗꯨ ꯑꯩꯈꯣꯏ ꯌꯧꯔꯛꯑꯕꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯥꯟꯇꯤ ꯄꯥꯝꯃꯒꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯉꯝꯈꯩ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯑꯣꯐꯣꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯑꯣꯐꯣꯅ ꯁ꯭ꯇꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯗ ꯌꯥꯎꯔꯕ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯠꯇꯅ ꯃꯩꯇꯩꯗ ꯅꯠꯇꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯂꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯂꯝꯒꯤ ꯑꯣꯀꯨꯄꯦꯁꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯑꯣꯐꯣꯅ ꯈꯥꯡꯅꯅ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯈꯤꯕꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯁꯦ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃ ꯑꯣꯏꯕꯅ ꯃꯣꯏꯅ ꯅꯥꯔꯣꯟꯗ ꯄ꯭ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯀꯥꯟꯗ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤꯗ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝ ꯃꯆꯦꯠ ꯑꯃꯗ ꯄꯤꯌꯨ ꯂꯧ ꯎꯖꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯀꯥꯟꯁꯤꯗ ꯃꯈꯣꯏꯅ ꯂꯝꯁꯦ ꯑꯣꯀꯨꯄꯥꯏ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯀꯣꯟꯅꯗꯤ ꯃꯣꯏꯒꯤ ꯂꯥꯜꯍꯧꯂꯨꯞ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯤ ꯐꯥꯎꯒꯤ ꯔꯥꯏꯠ ꯃꯌꯥꯝ ꯑꯃ ꯃꯜꯂꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯡꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯐꯥꯎꯕ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣই ꯖꯤꯅꯣꯁꯥꯏꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤ ꯃꯨꯠꯂꯦ ꯍꯥꯏꯕꯁꯦ ꯇ꯭ꯔꯤꯄꯨꯔꯤ ꯀꯩꯁꯨ ꯃꯨꯠꯇꯦ ꯇ꯭ꯔꯤꯄꯨꯔꯤꯒꯤ आइडेंटिटी मांगखिबने अमाइन तौदना अखोइगी लम लेजरंबा लेन की राइट मयाम सिंगसे मोइना मटलकांदा तोंगान तोंगा ममिंग थोंजलकांदा थांजिंगना थांतिंग कबुना तोंगान तोंगा ममिंग थोंजले लोकताक मोइगी मपा मपुगी लमने हाइजले एंसेस्ट्रल लेन ने हाइजलको मयाम अम तोरकांदा अखोइगी इथक्ता लान तारकांदा अखोइगी डेमोक्रेसी अचौबा अकाइबा अम लाकपा हाइबसे अखोइना याम तोइना उरे अदुना हाइरिबा कुकी सिंगसिंग चंगलागा 18th century अदाइदगी चंगाकांदा ब्रिटिश न पुसलपा खरा निथौना पुसलपा खरा तौरकांसिदा मोइना अखोइगी लेजरिबा मणिपुर की येलोमी सिंगी डेमोग्राफी से असुगी मते काहेनबा से अखोइना उजरे